KHORJEI Lup NOHAKHOL gi life member OIBIRAMBA TENTHA DAGI Moirangthem Rajendro na HOUKHIBA September gi tarik 18 da Manung Matam Chadana Leikhidabada Lup Asigi Makeidagi Awaba Phongdorakli ngasi NONGCHUP HARAM KHORJEI Lup NOHAKHOL gi General Secretary Sadokpam Birjit na Thadorokpa Cherulamada hai Moirangthem Rajendro na Leikhidabada Yurembam Awang Laikai da Leiba Lup Asigi Office ta President Yauna members singa loinana minute ani tumina leptuna Awaba Phongdokhi amadi Leikhidabada Rajendro gi asi manipur gi maming laidaba lairik ya iva singi manungda mahaksu ama oirakhi masida sunatana mahakna college gi oza oiringai amadi thabaktagi potharaba matung masak thokna lairik amadi booklet punna Humdra Mapanlong Kudon Tamki, Haidiba Maming Laidaba, KHORJEI Lup Taramato Yauduna, award donor Kasu Oiramki, Amadi Leikhidabada Aiba Sina Putok Lamba, Russia gi Lalon Itikaina Mingtonba, Laidikasidasu, Booklet Land Nehru Award 1978 Su Pankibata Natana, Progressive Writers Forum Manipur gi Makeidagi, Dr. Thiam Literary Award 2025 SCP Duna Ikai Kumnaba Utkiba Misak Amasu Oiribani, Basida Natana Lup Asibu Chakotnaba suggestion Kia Piduna, Tabok Oina Pangtok Lamba Misak Amani Loinana. Leikhidabada imung manung na nang HOUKHIBA awaba dasu NONGCHUP HARAM KHORJEI Lup NOHAKHOL gi Makeidagi saruk yari haina cherulasna makha tarakli.